ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯏꯃꯥꯟꯗꯥꯔ ꯑꯣꯏꯕꯤ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯊꯥꯞꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯆꯤꯟꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯇꯥꯟꯖꯥ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯆꯤꯟꯖꯥꯛꯀꯤ ꯑꯋꯥꯠꯄ ꯑꯃꯁꯨꯡ ꯃꯤꯒꯤ ꯂꯟꯗꯣꯟꯒꯤ ꯄꯣꯠꯂꯨꯝꯅ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯟꯗꯣꯟ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯂꯟꯗꯣꯟꯁꯤꯡ ꯑꯗꯨ ꯊꯧꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯋꯥꯕ ꯍꯥꯂꯥꯠ ꯈꯨꯗꯤꯡꯃꯛ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯧꯕ ꯌꯥꯒꯅꯤ, ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ, ꯐꯔꯦ, ꯑꯩ ꯃꯤꯒꯤ ꯂꯟꯗꯣꯟꯁꯤꯡ ꯑꯁꯤ ꯁꯤꯡꯗꯣꯛꯂꯒ ꯂꯥꯛꯂꯒꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯩꯁꯥꯗꯨ ꯄꯨꯔꯒ ꯃꯤꯒꯤ ꯂꯟꯗꯣꯟ ꯈꯨꯗꯤꯡꯃꯛ ꯁꯤꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯜꯂꯥꯍꯕꯨ ꯀꯤꯕ ꯃꯔꯝꯗꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯗꯨઆ ꯇꯧꯔꯝꯃꯤ, ꯊꯨꯡꯂꯔꯦ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯦ ꯈꯨꯗꯥ, ꯅꯪ ꯅꯠꯇꯅ ꯀꯅꯥꯗ ꯅꯤꯔꯨꯒꯅꯤ ꯃꯇꯦꯡ? ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯖꯥꯜ ꯍꯩꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯑꯋꯥꯕꯗ ꯇꯦꯡꯕꯥꯡꯕꯁꯨ ꯅꯪꯇꯅꯤ꯫ ꯈꯟꯕꯗ ꯊꯣꯛꯇ꯭ꯔꯕ ꯁꯛꯇꯤꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯄꯣꯠ ꯈꯨꯗꯤꯡꯗ ꯇꯧꯒꯦꯗ ꯉꯝꯕꯅꯤ꯫ ꯅꯍꯥꯛꯇꯤ ꯍꯣ ꯁꯪꯁꯥꯔꯒꯤ ꯃꯄꯨ, ꯍꯣ ꯑꯜꯂꯥꯍ, ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯦꯝꯖꯤꯟꯕꯤꯌꯨ, ꯆꯃꯝꯅꯕ ꯈꯨꯗꯤꯡ ꯑꯩꯍꯥꯛꯄꯨ ꯈꯪꯍꯟꯕꯤꯌꯨ, ꯍꯣ ꯃꯄꯨ, ꯑꯣꯜꯍꯟꯕꯤꯌꯨ ꯊꯃꯣꯏ ꯑꯁꯤ ꯅꯪꯅ ꯄꯥꯝꯕ ꯃꯥꯏꯀꯩꯗ꯫ ꯃꯈ꯭ꯂꯨꯛ ꯄꯨꯝꯕꯒꯤ ꯊꯃꯣꯏꯁꯨ ꯂꯩꯔꯤꯕꯅꯤ ꯅꯍꯥꯛꯀꯤ ꯈꯨꯗꯨꯝꯗ꯫ ꯅꯪꯒꯤ ꯔꯍꯃꯠ ꯊꯧꯖꯥꯟꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯅꯪꯒꯤ ꯌꯥꯊꯪ ꯏꯟꯕꯗ ꯑꯣꯟꯊꯣꯛꯄꯤꯌꯨꯅꯦ ꯅꯍꯥꯛꯅ꯫ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯐꯠꯇ꯭ꯔꯕꯤꯅꯤ ꯑꯩꯗꯤ ꯑꯦ ꯈꯨꯗꯥ, ꯑꯗꯨꯕꯨ ꯆꯪꯖꯔꯛꯂꯤ ꯅꯪꯒꯤ ꯅꯐꯝꯗ꯫ ꯑꯩꯒꯤꯗꯤ ꯅꯪꯇꯅ ꯇꯥꯔꯤꯕꯅꯤ ꯗꯔꯀꯥꯔꯁꯤ, ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯑꯣꯏꯗꯦ ꯗꯔꯀꯥꯔ, ꯍꯣ ꯃꯄꯨ꯫ ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤꯡ ꯇꯥꯔꯤꯕꯅꯤ, ꯍꯣ ꯏꯂꯥꯍꯤ, ꯑꯩꯒꯤ ꯌꯨꯝ ꯑꯃꯗꯤ ꯂꯩꯐꯝꯗꯣ ꯎꯔꯤꯕꯅꯤ ꯅꯍꯥꯛꯇꯤ꯫ ꯑꯩꯒꯤ ꯑꯐꯣꯡꯕ ꯑꯃꯁꯨꯡ ꯑꯔꯣꯟꯕ ꯈꯪꯂꯤꯕꯅꯤ ꯅꯍꯥꯛꯇꯤ꯫ ꯂꯩꯇꯕꯅꯤ ꯑꯩꯍꯥꯛꯀꯤ ꯑꯔꯣꯟꯕ ꯑꯃꯠꯇ ꯅꯉꯣꯟꯗ꯫ ꯇꯦꯡꯊꯥꯖꯔꯤ ꯅꯉꯣꯟꯗ ꯇꯣꯜꯂꯕꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯩꯅ꯫ ꯍꯪꯕꯤꯒꯅꯤ ꯀꯅꯥꯅ ꯑꯩꯕꯨ ꯅꯍꯥꯛ ꯅꯠꯇꯅ? ꯈꯠꯇꯣꯛꯄꯤꯒꯅꯨ ꯍꯣ ꯑꯜꯂꯥꯍ ꯑꯩꯍꯥꯛꯀꯤ ꯗꯨઆ ꯑꯁꯦ꯫ ꯀꯟꯕꯤꯌꯨꯅꯦ ꯑꯩꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯅ꯫ ꯅꯤꯖꯔꯤ ꯑꯩ ꯅꯉꯣꯟꯗ ꯀꯟꯕꯤꯅꯕ ꯊꯧꯖꯥꯜꯗꯣ ꯁꯩꯇꯥꯟꯁꯤꯡꯒꯤ ꯐꯠꯇꯕꯗꯒꯤ, ꯍꯣ ꯑꯩꯒꯤ ꯏꯂꯥꯍꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯐꯖꯅ ꯂꯩꯇꯦꯡꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯒꯤ ꯀꯥ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯍꯥꯏꯒꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄ ꯑꯗꯨ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯁꯤꯅꯤ, ꯅꯪ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯦ, ꯑꯗꯨꯒ ꯃꯄꯨꯕꯨ ꯁꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯜꯂꯥꯍꯅ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯤꯁꯥꯕ ꯂꯧꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯅ ꯐꯔꯤꯁꯇꯥꯁꯤꯡꯗ ꯍꯨꯀꯨꯝ ꯇꯧꯔꯛꯀꯅꯤ, ꯍꯥꯏꯕꯗꯤ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯥꯡꯗ ꯄꯨꯊꯣꯔꯛꯎ ꯍꯥꯏꯅ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯒꯅꯤ?
मखलुक पुम्नमक्पु सेम्बीरिबा असेंगबा मपु महाकना इंसान मियोइबा अखोइदा महाकी याथंग इन्नबा हुकुम तौबीरी। महाक्ति शक्ति यामना लैबा मपुनी। महाक्ति लाइरबसु खुदक्ता इनाक खुलहनबा ngamba अदुगा इनाक खुनबा मीसु लाइरहनबा ngamba खुदानी। महाक्ति अखोइगे हालत खुदिंगमक लोइना उरिबनी खंगलिबनी। ऐसे लंदोन मपुसिंगना पैसा थौजिन्नरकपा मरमदगी उपाय लैत्रदुना नंगी ननाक्ता लाखिबनी। नंगना खल्लिबा फत्रबा थबक असिदा अईगी थमोय असि करियमता हराउदे। अदुगा अईना कैदौंगैदसु असिगुंबा फत्रबा थबक असिसु तौखिद्री। अल्लाह ताला गी थौजाल अमसुंग नुपी अदुगी बरकतगी नुपादु अल्लाह गे आजाबतगी किरम्मी अमसुंग यामने इकाइबा फाउरम्मी। लोइनना नुपी अदुदा ngakpinaba हाइजरम्मी। अदुगी मतुंगदा अल्लाह न याबीनबगी दमक्ता नुपी अदुदा पैसा मरांग कायना पीरगा हलहनखिरम्मी। नुपा अदु असुमना खल्लुदुना कपलम्मी मदुदी नुपी असिनदी अमुखक गुना तौनबा होतनबदा फत्ते हाइना खल्ली। अदुगा अईदी पुंसी चुप्पा गुनाद लुप्तुना लैरक्ली। ओह ओंथोकपनिदा हयेंग मपुगी ममांगदा करी पाउखुम पीरुगनी। मसीगी अकीबा अमदी इकाइबा फंगलुगदबा अदु खल्लगा अहिंग चुप्पा कपलम्मी। अदुगा असुमना दुआ तौरम्मी। या इलाही या इलाही या इलाही। मांगजरे अईदी इसागी फत्तबा लमचत्तगी नंगना अईंगोंदा सिन्नरखिबा थबकसिंग अदुदगी लैथोकलुरे अहाकी इमाइसे। नंगना अईंगोंदा थिंगलखिबा थबकसिंग मदुदता लंगजरुरे अहिंग नुंगथिल अहाक्ति। ओनसिनजरकलबनी हौजिक्ति हो इलाही इकाइजरे अहाक्ति लंगजखिबा गुना खुरिंगदा। लंगजबा ngamba मखै लंगजख्रै गुनासिंग थाकजरुरे इसाने इसागी लंबीदा तिंखंग। इसाना पीजख्रे इसादा अवाबा इकोक्ते इखुद हापचरे अहाक्ति करीनो हौजिक हिंगनबा लंबी अईगी। नंगी रहमत नत्तना हो मपू नंग नत्तना अहाकपु कोक्पीगनी कनाना। थादोकलगा नहाकपु कदोम चटलुगे ताकपियु नुंगसीबियु अहाकपु अईगी अरोनबा लमचत्ता अमसुंग थादोकपियु अहाकपु जहन्नमगी मैदगी। उपाय लैजद्रबनी अहाक्ति याबियु दुआ असे अईगी अमसुंग ताहनबिगनु अईबु अरेंबा अमदी अवाबा। अदुदगी नुपादु नुमित हुमनी तौखिबा गुना खुदिंगमक निंगसिंगलुरगा इकाइबदगी अल्लाहगी माइकैदे ओनसिल्लगा कपलम्मी। हाइबा मवोंग असिदा थमोय सेंगना तौबा तौरगा नुपा अदु संसारदगी खोंसानख्री। मतम अदुदा लैबा नबी अलैहिस्सलामदा अल्लाहना हुकुम तौई। हे नबी अईगी नुंगसीबा बंदा अमा वफात ओइरे। नंगना नंगी मरुप मपांगसिंग पूरगा गुसल अमदी कफन दफन चिंगबा थौरांग तौबियु। अदुगा नमाज जनाजा सोलु। हे नबी हाइरिबा बंदा असिना गुना तौबगी पांगल लैना लैना अईबु कीबदगी गुना तौखिद्रे। अमसुंग अईगी मांगदा लेपलगदबा अदु इकाइबदगी अईंगोंदा कोक्पीनबा हाइजरख्रे। लोइनना मथमोय सेंगना तौबा तौरगा सीखिबनी। मरम अदुना नखोय खुदिंगमक साखी ओयु अईना नुंगसीरबा बंदा असिगी गुना पुम्नमक लोइना कोक्पीरबनी। सुबहानल्लाह कयादा थाक वांगख्रबा अमसुंग इज्जत लैख्रबा अल्लाहबु कीबदगी गुनासिंगबु थादोकलिबा कांगबुसिंग अमदी अल्लाहबु कीबदगी मराल कोक्पीनबा हाइजरिबा मियोइसिंग अदु। लोइनना तौबा तौबा असिना कयादा थाक वांगख्रबा आमलनो। तसेंगनमक तौबा तौबना मियोइबा असि ममागी पुकनुंगदगी हौजिक दुनियादा लाकपगुंबनी। कनागुंबना तौबा तौरबदी कोक्पी महाकी गुनासिंग महाकी गुना कोक्पीबा अदु साखी ओय फरिस्तासिंगनसु। निंगसिंगु नहाक मवोतपु तोइना वहायनी मसी मुस्तफागी
तप्थगनु तौबा तौबदा हो खुदा की बंदा।